Akoisi Rongmei Naga Baptist Association RNBA COVID-19 response team ne akoigi ngasi lakcharibse tamda lairiba mi miyambusu nungsijabigi thabak oina utsabni ngasi thaudang Khoupum Area Churches Fellowship bo assign tawraga asigi area sidasu Bishnupur gi isoki area sidasu yaubinaba kaubirakpani aduga purakriba yenthokkhre napi miyamse chingda umang manungda isin ima bensingna yamwana puraksabani tamda lairiba mi miyambu nungsiba utpa oina nungsibagi damakta thabak oina utsabani aduga haujeki asi area sida lairiba PRDA ga coordinate tawrga laikai sida yenthokdamba thaurang tawjabani